Together, let us raise an awareness, dispel misconceptions, and ensure that no one affected by leprosy is left behind. Haiba Timda, Anti Leprosy Day gi Thouram Ngasi Manipur gi Tongan Tonganba Mapham Kayada Pangthokhre. National Leprosy Eradication Program amadi State Health Society NHM Manipur na senduna lamfelta leiba Indian Medical Association ima holdasu Anti Leprosy Day gi Thouram Pangthokhe. Thouram aduda Regional Institute of Medical Sciences Imphal gi Medical Superintendent Professor N Sanjeev NLEP Manipur gi State Leprosy Officer Dr. Salam Bocha amadi ima Manipur State Branch ki Secretary Dr. Thouram Gautamna maru iba mitunglen sing oina saruk yakhe. Thouram adugi manung chana Mahatma Gandhi laikhidaba numit ka mari leinana mahaki photo da haikat laikat tamduna ikai khumnaba utkibaga February 12 fauba chathagadaba Sparse Leprosy Awareness Campaign lisingani kunmanga su hongdokhi. Thouram ga mari leinana RIMS ki Medical Superintendent Professor N Sanjeev na hai leprosy gi hidak laitringai ngalingai matamda leprosy asi lana thajanarambada natana lekaidagi tanthokpana chingbagi thawong yauna tachi tawaina tongnarame adubu medical sciences na chawkalakpadagi leprosy gi hidak puthorokpa amade matam chana treatment tongnarapana leprosy asi irai laina ngakthokpa ngamhalei ngalingai matamda leprosy gi treatment tahogdrabadi laina asi irai laina fahanba ngami lekaidagi tanthoktuna tongan lehenbagi mathok tade haibasi ngasidi miyamsu khangnarakle leprosy na maram oiraga singli nauri sonda halakpa asina miyamna laina asibu ka hena kinarambani adumoinamak leprosy nabagi chang asi ka hena nemna leibana miyamna kiningai oide adumoinamak laina asi matam chana khangdoknaba amadi ngakthoknaba hotnabagi tangai fadaba lei haiki program miyam tawbada malaria eradication miyam tawbasida state leprosy eradication sisu aduga matik important oi tawdu bai khoi public na khangadabasi leprosy haibasi treatment tawbi ai ko hidak masi hundoktana mayam laikai digi tangthokpi daga leite laiminagadabani makoi treat torga phangadabani leprosy de ki mayam kinersi ka karino soina rakadra haibasni na nungso pokotpa mayam se matam chana treat tawradi yam phajena ka kano tawbi ai luckily manipur dadi case masing yam dabani na खरबदी साफाई अदुरसु मतम साना डिटेक्ट तौबा हाइबसे अदुना अखोइगी लेप्रोसी इराडिकेशन प्रोग्राम ना संगसे लेबा प्रोग्राम खुदिमकता माइ पाकपो इबियु खोइ मयाम पुनुमग सपोर्ट तौजगे